Kodjim amasung Scotlandda Thadok Frup ke church ki luchingba ahum mihathina hatkraba matungda cookie group singna phajinduna thamluba Naga micham taranithoi Thadorak-Khre haire Thadoraklaba micham taranithoi adugi manungda chahi ani khakta ngairiba nupa macha amaga nupi khunja taramathoi ga yauri makhoi taranithoi haukiba ahing nongyai matung pung amarom taba matamda Monong Cookie Village da thamlambadage Manipur Police amasung Central Force da khutsinnarakuna ngasi ayuk pung manga rom taba matamda Makhen Village da tek takaidana yorokpa ngamkhibani Cookie group singna Thadorak-Khre micham taranithoi aduga punna phaminakhiba nupa tarukte hauzik fawba Thadoraktana mafam khangdana leiri Masina maram oiraga hauzik fawba Thadoktana leiriba mioi tarukki punsi kari phibamda leiramgadage haibagi mipainaba Naga miyamda leinari Masigi mathakta Makhen Village ta Yawrakraba micham taranithoi adunasu hauzik fawba mafam khangdana phajinduna leiriba mioi taruk ase tek takaidana thadok pirakna pa appeal torokte Mioi taranithoi adu hauzik Makhen Village ta changjafam loduna leiri hairi nakalamaromda Cookie group singna phajinduna thamluraba micham taranithoi Thadorakpa aduga mari leinana Foothill Naga Coordinating Committee FNCC gi convener NG Akuina Paumi Singda Fongdorakpada Kodjim amate Scotlandda thokiba thodok adugi matungda Cookie militant singna konsa khulgi micham miyam phajin punsinduna thamliba si karigino haibase achauba wahang ama oiri Mara laitaba karisu khangjadaba micham miyam phajin bagi thabaga se tawbigano hauzik mafam khangdana phajinduna thamliba Naga Frup ke nupa taruk adusu athoba matamda miyoi bagi minungshi yengduna thadokpirao lamdamasigi micham miyam kaya Cookie militant singna phaduna thamlaba fawba lenga kasina hakchinna loduna leiriba si pende karigumba phajinduna thamliba mioi tarugasi asoi angam thokpa tarabade maduda thorakpa fafatagi tekchak pumba Cookie militant sing amade Manipur lengakna pugadabani haina so mahakna makhatana fongdokhi